ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯎꯕꯤꯔꯤꯕꯁꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃ ꯉꯁꯤ ꯅꯝꯕ ꯆꯠꯆꯔꯨꯏ ꯚꯤꯗꯤꯑꯣ ꯅꯝꯕ ꯆꯠꯄ ꯃꯇꯝꯗ ꯑꯩꯅ ꯀꯦꯃꯦꯔꯥꯁꯦ ꯀꯥꯞꯄꯒ ꯆꯠꯆꯕꯅꯦꯕꯀꯣ ꯌꯨꯝꯗ ꯂꯥꯛꯑꯒ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯀꯦꯃꯦꯔꯥ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯍꯦꯟꯕ ꯀꯔꯤꯒꯨꯝꯕ ꯑꯀꯤꯕ ꯑꯃ ꯌꯥꯎꯅ ꯂꯩꯔꯝꯃꯦꯕ ꯌꯥꯝ ꯊꯤꯅ ꯀꯤꯕ ꯑꯗꯨ ꯃꯌꯥꯝꯁꯨ ꯑꯃꯨꯛꯇꯪ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯌꯨ ꯀꯔꯤ ꯄꯣꯠꯅꯣ ꯊꯣꯛꯏꯕꯁꯦ ꯀꯔꯤ ꯄꯣꯠꯅꯣ ꯌꯥꯎꯔꯤꯕꯁꯦ ꯚꯤꯗꯤꯑꯣꯁꯤꯗ ꯑꯗꯨ ꯃꯌꯥꯝꯅꯗꯤ ꯈꯜꯂꯝꯕ ꯌꯥꯏ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯀꯥꯞꯀꯦꯅ ꯀꯥꯞꯆꯕꯅꯦ ꯅꯠꯇꯦꯕ ꯑꯩ ꯂꯝꯕꯦꯟꯗ ꯁꯨꯝ ꯆꯠꯆꯕꯅꯦꯕ ꯆꯠꯄ ꯃꯇꯝꯁꯤꯗ ꯀꯦꯃꯦꯔꯥꯁꯦ ꯊꯥꯔꯒ ꯀꯥꯞꯄꯒ ꯆꯠꯆꯕꯒꯤ ꯃꯔꯝꯁꯦ ꯑꯩꯅ ꯁꯤ ꯀꯥꯞꯆꯔꯤꯕ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯊꯥꯡꯒꯠꯂꯛꯑꯅꯦꯕ ꯑꯗꯨꯒ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣꯕ ꯑꯁꯤꯒꯤ ꯄꯥꯔꯠ ꯑꯁꯤ ꯌꯥꯎꯅꯦꯕ ꯑꯗꯣ ꯃꯌꯥꯝꯗꯣ ꯌꯦꯡꯕꯤꯌꯨ ꯐꯖꯅ ꯌꯦꯡꯉꯒ ꯀꯔꯤ ꯄꯣꯠꯅꯣ ꯌꯥꯎꯔꯤꯕꯁꯤ ꯃꯌꯥꯝ ꯄ꯭ꯂꯤꯖ ꯑꯝꯇ ꯍꯥꯏꯕꯤꯔꯛꯎ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯗ ꯈꯪꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯈꯤꯇꯪ ꯁ꯭ꯂꯣ ꯇꯧꯖꯔꯦ ꯃꯌꯥꯝ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯑꯁꯤ ꯎꯁꯦ ꯀꯔꯛꯇ ꯊꯣꯛꯈꯤꯕꯁꯦ ꯀꯔꯤ ꯄꯣꯠꯅꯣꯕꯁꯦ ꯑꯩꯅ ꯌꯨꯝꯗ ꯂꯥꯛꯑꯒ ꯚꯤꯗꯤꯑꯣꯁꯤ ꯏꯗꯤꯠ ꯇꯧꯕ ꯃꯇꯝꯗ ꯑꯩ ꯏꯗꯤꯠ ꯇꯧ ꯂꯣꯏꯔꯦ ꯀꯥꯏꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯃꯀꯥꯟꯗ ꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯊꯦꯡꯅꯔꯨꯕꯅꯦꯕ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯨꯁꯨ ꯑꯩ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯍꯥꯞꯆꯔꯛꯑꯒꯅꯤ ꯑꯩꯅ ꯁꯤꯗ ꯆꯠꯂꯨꯕꯒꯤ ꯃꯔꯝꯁꯤꯁꯨ ꯑꯩꯅ ꯂꯝꯕꯦꯟ ꯑꯄꯦꯠꯄꯁꯦ ꯅꯣꯡ ꯆꯨꯕꯁꯤ ꯂꯝꯕꯦꯟ ꯑꯄꯦꯠꯄꯁꯦ ꯑꯁꯤꯒꯤ ꯁꯤꯟ ꯑꯃꯇꯪ ꯂꯧꯖꯕ ꯆꯠꯄꯅꯤ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟꯒꯤ ꯁꯤꯟ ꯑꯃꯈꯛꯀ ꯃꯌꯥꯝꯅ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯝ ꯌꯦꯡꯉꯒ ꯈꯪꯉꯅꯦꯕ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯀꯩ ꯃꯔꯝꯒꯤꯅꯣ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯀꯥꯞꯄꯒ ꯆꯠꯂꯨꯕ ꯃꯇꯝꯗ ꯌꯨꯝꯗ ꯂꯥꯛꯑꯀꯥꯟꯗ ꯑꯗꯨꯗꯨ ꯊꯣꯛꯈ꯭ꯔꯦ ꯑꯁꯤ ꯄꯣꯠꯁꯦ ꯀꯔꯤ ꯄꯣꯠꯅꯣ ꯃꯌꯥꯝ ꯑꯝꯇꯪ ꯈꯜꯂꯒ ꯍꯥꯏꯕꯤꯔꯛꯎ